Japan ki cruise liner Diamond Princess ta ngasi nauna coronavirus laichat na sogalaba India macha ani amagasu thengna kre makoi ani gi manungda amadi Manipur macha ni hairi. Hojik satven ki exam ki question leak oire council na makha taba subject singi exam tawroi lauthok kre mahairoi lu singnasu akan mawafam thamna rakre. Singmairong the Samgal Iva Civil Secretariat Chahi asigi December thada saba loshinduna sangaragane haina Works Minister TS Vishwajit ngase House ta thajaba pikre. Speaker ki privilege House ki leader ngak na chatre Chief Minister and Birena Speaker bu dictate tawogom tawre haina MLA Joy Kisan na House ta phone na laukre. Amadi Tarasuba Said Manoranjan Singh Memorial State Open Tournament 2020 ngase Manipur ki Governor Dr. Najma Hatulana hudokre. Kurumjari Times of Manipur ki numidang pau mi ing tabir bapunamakpo ARUNBALA taram nokjari ngasi ki maroi ba pausing miyam da sandokna pijari. Japan ki cruise liner Diamond Princess ta ngasi nauna coronavirus laichat asina sokhalaba India macha ani amagasu thengnakre hairiba India macha ani asigi manungda amadi Manipur dagini haina pau gi likun amana hairi makoi anima cruise liner asida crew member oina thabak toba mioi singni hairi hojik fawbada cruise liner asida hanana India macha mari laina asidagi positive oikrabani adumakpu makoi gi mathakta sathaba laeng dagi haksangi fibam fagale haina Tokyo da laiba Indian embassy gi maikai dagi Kanghalakre, Hojik Fawbada, Laina Asina Sokhalaba, India Macha Punna Taruk Sukre, cruise liner Asigi Manungda, Hojik Fawbada positive Oiraba, Migi Masing Changa, Yankay Gamari Sukre, Masigi Manungda, Nauna India Macha Ani Amagasu, Nauna Laina Asina, Nahan Bani Haina, Tengarapuni Haina, Indian Embassy Maike Dagi Kanghalakibani. Tha asigi tara taretta gi hoduna satharaki ba class 11 gi exam gi question leak oirakpana maram oiraga examination asigi makha taba subject sing tawroi nauna matam amuk leflaga pangthok lagane haina Council of Higher Secondary Education Manipur kosem na laibak miyam da khangalakpaga loinana tha asigi kungamari fawbada institute ki OC natraga principal singna kosem dagi laukhiba pekai riba class 11 gi question sing kosem da pikhalang na basu mari leina ba pungnamakta khanghalakli hiramasagi mari leina ngasi babupurada laiba kosem gi office ta pangthokpa paugi mifam amada kosem gi chairman Dr. L Mahendrana class 11 gi exam asi institute singna conduct tawjabata natana exam gi chesu yengjabani kosem na question semagi thongdang khak lobani mahairoi singi damak leiriba oza singi maraktagi class 11 gi question leak oraktuna viral orakpa si laibak thibani tha asigi kungamari fawbada kosem dagi institute ki OC amade principal singna exam pangthok triba subject singi Pek kai riba question kosem da thilakadabani karigumba thilaktaba institute singna thokliba wathok asigi mayon onsingani hainasu section wa thamlakpaga loinana thokliba wathok asigi asengba achumba puthokpada mari leinaba khudingna miteng sangbina basu miyam da appeal tawke nakalam da Dr. L Mahendra na makha taraduna kosemna lamdam asigi senmit londa chaunaba kanaba piri mamangai gi matamda mahairoi singna lairik leibada yamlaba senphom kaya tingnamba adu common syllabus amadi curriculum sem dagi lairik laibada thengnaramba khudong chadaba kaya kokhanba ngamle haiki karare kari hauri baisa isu singsi kari kamain tawraga akoida emotional integration and patriotism haiba punumakse phangangadagi haibagi maraksida sigumba laibak thiba thokdo mu thorak paibase it is very unfortunate akoina lakhocha gadoriba kanana masi tawbno haibadu thigasariba adugumba Kongjang Sidesda, Angang Singi, Amadi Education Gi, Amadi Future Generation Gi, can be Raga, Chobumating Pangvirakani.
Council na lauba examination amabu thawai usitana haurakliba mahiroi singbu lana lamjingnaba question leak ohenba thawong asida January ba mioi sing asi mari leinaba authority singna athuba matamda thidoktuna maralgi matik chabadandi pigadabne haina desamgi vice president sital oinamna ngasi kwakaithel da leiba desamgi office da pangthokhiba pawgi mifam amada phongdokre mahakna makha taraduna class 11 gi council na lauba exam asigi mangoinana social media da question leak orakpa haiba asi oza singi maraktagi section daba thawongna oigani haiba thajabalai desam amadi AMS ki maikaidagi council da chatuna unarubada haiba question sing ase khudong chadaba kharadagi exam hogudaba numit kharanigi mamangdagi school ki headmaster singda thajanabagi matung ina question ase sinakhibne haina council gi maikaidagi thajaba pirakpa laire haiki harokliba mahirusingbo aranba lambida lamjingnaba honariba khoigi education bu sanda lambi na othokena khalakliba asiguma tamthiraba khunai sigi mahirusingi yengnaba oriba asiguma miyosing asidagi akhoi matung amona mahirusing asi kannaba amade asiguma mahiksing asi phadoknabi damakta akanba mawongda akhoi authority singna masi miyeng changbiduna athu matamda masi charak pigadobani masi charak pinawi damakta councilna masi matik chaba adugumba committee siamduna koi tongan ba center singda koi examination center singda school singda pigraba council gi koi 11 gi question sing asi lokhalaga madu karam madagi krai dagi oraklibano habudugi chapchaba langla langjin puthoga miyam khangna serak pigadobani habuduma koi miyang singsin chare Nakal amaromda hojik sathariba class 12 ki examination asida che yengba yawgdaba oza singi oiba training program ama council gi authority singna pangthokiba aduda government ki oza chatruk mari amadi private ki oza chani ga tarukta che thakibada government ki oza chahunga yankhai ga taret khaktana saruk yakiba thawong asi angakpani se khotpada karamna Mark Pigani Haiba training asida yawning daba oza singi mathakta action lokadabani natrabadi se khotpa matamda thorokliba thoganing daba thawong sing asi semdok pangamloi haiki Ojadi oiraga se khotpa yawning daba mark matau karamna pigani haibagi training yawning daba aduga hayeng che khotpadadi saruk yawa jugumba oza sing asigi mathakta Manipur government na karigidamakta training yaugdribano karigidamakta mahirusinggi examination da saruk yaningdribano haibadugi masigi matik saba excel lokhopam thoina akhoi demand tokjari adugo loinana paliba government sinasu miyeng changbiduna asigumba board amati council na chatharakpa training program sing da saruk yaningdaba asingo ojasing sigi mathakta excel lokhopiu madu nattaba taragadi si khotpa matamda thoningdaba thogdo wathok mayam ama thorakbisidagi akhoi ngakthokpa ngamoi kanma ngamoi habaduma puning chingsinjari Sathariba Manipur Legislative Assembly ki budget session ki ngasi mari ni chanba numit ki question hour da opposition ki member oiriba MLA KS Joy Kishan amasung house ki leader oiriba chief minister N Biren ani ki marakta akan bam ongda mana pukhala ki ba wafam sing chummi haina chinda paudana kre house ki member anima ki wafam taraga speaker na sangdai na ba purangna na ba hona bada MLA Joy Kishan na speaker ki privilege house ki leader na ngak na chatre chief minister na speaker bu dictate tawugum tawre haina house da high kre ngasi House the MLA Joy Kishana Pukhalakiba Wahang Amagi Pakum Piraduna Chief Minister N Birena Langul Chairau Sing Mathakta Paikhatliba Imphal View Project asi niam chumna thabak paikhatli thabak asi loishinduna lamdam asigi miyam amadi lamkoiba singna Imphal gi akoiba gi saktambu nungthil amasung numidangi matamda soidana yenghanba ngamlagani haiki minister gi wafam tarba matungda MLA Joy Kishana project asigi agreement amasung sanction gi mapung oiba se sangsing niam chumna pidre environment ministry gi matung ina ngak na chatkadaba niam sing ngak na chatre karigidamak project asigi agreement amasung sanction pithokpa ngamjibano Manipur Police Housing Corporation asi khud thingjinba yadrabra hojik Ministry of Environment ki matung inna labor camp saba yaroi harabasu langol gi chairau sing mathak asi dadi thabak asi paikhananaba labor camp ahum sari haiba wafam sing thamki MLA gi wafam adu tabaga loina na chief minister N Birena project asi reserve forest area gi chana kanglon gi wangmada thabak tawba laite thabak ama paikhatpa matamda lainga ki oiba ngakna chatkadaba aron athup kharadi lai Maram aduna house na madumasu maintain tawhanbiu karigumba ahenba khangingba lairabadi RTI 1 ki makhada natraga mari lainaba forum amada lakpiu
खुदकता हेक्तमक हाउस की मेंबर दा फंगननबा होनबदा खुदोंग चादबा कया मायोकनै हाइकी चीफ मिनिस्टर ना पुखलाखिबा वाफम अदु येतलदुना एमएलए जोय किसना स्पीकर गी खुथांगदा हाउस की मेंबर अमा ओइना वाहंग हंगननबगी चना कांगलोन ngakna che पिसिनखे मदुगे पाखुम पिबा ngamgani haina स्पीकर ना लौसिनखरगा ngasina karigidamak mari leinaba che sang फंगहनबा ngamdribano wahang ama hangba mari leinaba che sang piu haibasi MLA amagi hakni Manipur Police Housing Corporation na paikhatpa थबक थौरम की चे सांग करीगिदमक लोट कदौरिबनो मसिमक लाइंगाक असिना अरानबा तौरे हाबसी फोंग ताकले मरी लैनबा पाखुम की चे सांग पीबा ngamद्रबदी हाउस फंबगी कानबा लैट्रे ngasiदगी असेंबली असि तोकलसी हाइकी एमएलए की वाफम तारबा मतुंग माइकै अनिमक्ता अवाई अखुम तौनरकपदगी स्पीकर ना एमएलए ना पामलिबा सिंग अदु अथुबा मतमदा फंगहननबा थौरांग लौखटके यारगदी सेशन मनुंगदा डिपार्टमेंट की मरी लैनबा सिंगा तानबिरो हाइना मेंबर अनिगी वाफम सिंग संगदाइनखी सिंगमैरोंगदा सेमगतलिबा सिविल सेक्रेटरी चाही असिगी दिसंबर थादा साबा लोशिंदुना संगारगनी हाइना वर्क्स मिनिस्टर टीएस बिश्वजित आंगसी बजेट एस्टिमेट इंग्लिशिंग अनि कुन कुनमाथोगी जनरल डिस्कशन की मतमदा थाजबा पिख्रे पब्लिक वर्क्स डिपार्टमेंट की डिमांड खनबदा ओपोजिशन की एमएलए के रंजीत एमएलए टीएस लोकेश्वर एमएलए के मेघाचंद्र एमएलए केएस जोय किशन एमएलए आरके इमो एमएलए अल्फ्रेड खंगम आर्थर अमदी एमएलए सूर्यकुमार ओक्रमना पुखलाखिबा पॉलिसी कट की पाखुम पिरदुना मिनिस्टर बिश्वजित ना मखाताना सिविल सेक्रेटरीट साबगी थबक असी हौजिक फावबदा सादा हुमद्रागा निपान की चांगदा लोशिले इंग्लिशिंग अनिगा तरागा हुमदोइदा लोशिननबा पांदम थमलंबा प्रोजेक्ट असी थबक असिबु पारिबा कंपनीना मतम खरा थबक सुबदा थौसादबदगी रीटेंडर तौदुना थबक मखा सुबनी क्रोर चामरी गा यांखैगे तरे चंगदबा प्रोजेक्ट असी हौजिक फावबदा क्रोर चनीगा हुमफु हेनबगी सेंफम रिलीज तौख्रे अथुबदा थबक लोइसिंदुना इंग्लिशिंग अनि कुनगा माथोइगी ममांगदा संगाननबा पांदम थमली हाइखे इम्फाल कांगचुब तामेंगलोंग लंबी सेंबगी मतंगदा खन्नबदा मिनिस्टरना एनवायरमेंटल क्लियरेंस फंगबदा थेंगथबा लैंड एक्विजिशन की थबक की मतम चंगबा अमदी स्टेट की सेल थुंगी फिबम फतबना हाना लोशननबा थमलंबा मतमदगी खरा थेंगथबनी स्टैंडिंग प्रॉपर्टी की कंपेंसेशन पिननबा लुपा करोड़ 35 काइथोकपगी मनुंगदा करोड़ 30 थादोख्रे लंबी असी इंग्लिशिंग अनिगा कुनगनी थोइगी अप्रैल थादा फावबदा लोशननबा पांदम थमली अमरोमदा इम्फाल जिरी लंबी अमदी इम्फाल दिमापुर लंबी सेंबगी थबक मंगम सांद्रे हाइना ओपोजिशन की एमएलए सिंगना पुखलाखिबा वाफम सेंगदोकलदुना इम्फाल दिमापुर लंबी असी हौजिकी ओइना स्ट्रेंथनिंग तौबनी लंबी असी 4 लेन ओइननबा सेंगटकनी खननैनबा अदुदा मखाताना मक्रू अमदी बाराक थोंगी मतंगदा चीफ मिनिस्टर एन बिरेना थोंग अनि असी अथुबदा लोशिलगनी इम्फाल जिरी लंबी की फिबम सु फगले लंबी असी सु 4 लेन दा सेंगटकनी खननैनबा अदुदा मखाताना मक्रू अमदी बाराक थोंगी मतंगदा चीफ मिनिस्टर एन बिरेना थोंग अनि असी अथुबदा लोशिलगनी इम्फाल जिरी लंबी की फिबम सु फगले लंबी असी सु 4 लेन दा सेंगटकनी डिमांड सिंग अदु खनरबा तुंगदा हाउस की मेंबर सिंगना अमत्त ओइना यानदुना तोंगान तोंगानबा डिमांड फॉर ग्रांट की अपुनबा लुपा करोड़ लिसिंग अमगा चामरी का हुमद्रागा तरेत की हेनबगी सेनफमसु पास तौखी मसागे अनाबा अमना मरम ओइदुना हौजिक रिम्स हॉस्पिटल दा लायंगलिबा ऑल मणिपुर वर्किंग जर्नलिस्ट यूनियन अमजुगी प्रेसिडेंट बिजोय कक्सिंग ताबंगी मसागे फिबम ngasi मणिपुर की चीफ मिनिस्टर एन बिरेना हकथेंगना चतुना यंगसिनख्रे यंगसिन खोंगचत अदुदा चीफ मिनिस्टर ना रिम्स की डायरेक्टर प्रोफेसर ए शांता अमदी मेडिकल सुपरिटेंडेंट प्रोफेसर CH अरुण कुमार गसु हकथेंगना उनदुना बिजोय कक्सिंग ताबंगी हकसांगी फिबम की मतंगदा वारिसानकी ngasi अयुकी खोंगचत अदुदा चीफ मिनिस्टर मीडिया एडवाइजर इरेंगबम अरुण अनाबा हंगबा अदुदा सरुग्याखी Fortunately, Dr. Suraj Hoy, Director Institute की मैं नजर है तो मसाजों में रहे, तो fortunately यम का है ना खत्म करने से लोग इधर जो तो वाली साहब को करने दौड़ रहे, तो यम थोड़ा recovery दौड़ रहे शु है रे, तो मसी weight हैंकल पा, pressure हैंकल पा, हक्सांग की साजिद वाला का कुछ जो मैं तो आई दोनों फुटबॉल कर रहे हैं जेना हेरम बने तो मैं फर्क कोई अब जो टीम में उतना दो टीम में साना दे फर्क नहीं है निकला लमदम असिगी लौमी अमदी हॉर्टिकल्चर डिपार्टमेंट का अफब मरी लेरकपना ngasi लमदम असिदा पुथोकलिबा ऑर्गेनिक ओइबा पोथोकसिंग मालेमगी कैथेलदा योनबा ngamle हाइना हॉर्टिकल्चर एंड सॉइल कंजर्वेशन मिनिस्टर टीएस श्याम कुमारना अपेनबा फोंदोरकली फेजोल डिस्ट्रिक्ट फंगबा ऑर्गेनिक ओइबा सिंग हंदक सहीगी अहानबा ओइना दिल्लीदा बेस तौबा रेवंता फूड्स प्राइवेट लिमिटेड ता थाबगा मरी लेना ngasi संजेन थोंगदा लैबा डिपार्टमेंट ऑफ हॉर्टिकल्चर अमदी सॉइल कंजर्वेशन की ममांगदा पांगथोखिबा लमथाबगी
ꯊꯥꯕꯒꯤ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯅꯤꯁꯇꯔꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯄꯨꯊꯣꯛꯂꯤꯕ ꯑꯣꯔꯒꯥꯅꯤꯛ ꯑꯣꯏꯕ ꯄꯣꯠꯂꯝꯁꯤꯡ ꯃꯥꯂꯦꯝꯒꯤ ꯀꯩꯊꯦꯜꯗ ꯌꯣꯟꯕ ꯉꯝꯂꯛꯄ ꯑꯁꯤ ꯍꯣꯔꯇꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠ ꯃꯅꯤꯄꯨꯔ ꯑꯣꯔꯒꯥꯅꯤꯛ ꯃꯤꯁꯟ ꯑꯦꯖꯦꯟꯁꯤ ꯑꯃꯗꯤ ꯂꯧꯃꯤꯁꯤꯡꯅ ꯑꯃꯠꯇ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗ ꯍꯣꯠꯅꯕꯅꯤ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯈꯛꯇ ꯅꯠꯇꯅ ꯃꯥꯂꯦꯝꯒꯤ ꯑꯆꯧꯕ ꯀꯩꯊꯦꯜꯒꯤ ꯐꯝꯕꯥꯛ ꯀꯌꯥꯅꯁꯨ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯣꯔꯒꯥꯅꯤꯛ ꯑꯣꯏꯕ ꯄꯣꯠꯂꯝꯁꯤꯡ ꯄꯥꯝꯂꯤ ꯑꯃꯔꯣꯝꯗ ꯂꯧꯃꯤꯁꯤꯡꯅ ꯍꯧꯖꯤꯛ ꯊꯥꯔꯤꯕ ꯄꯣꯠꯂꯝ ꯀꯌꯥ ꯑꯁꯤ ꯍꯣꯔꯇꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯗ ꯔꯦꯖꯤꯁꯇꯔ ꯇꯧꯔꯕ ꯃꯇꯨꯡ ꯑꯩꯈꯣꯏꯒꯤ ꯍꯥꯁꯣꯛꯂꯣꯏꯗꯕ ꯀꯦꯃꯤꯀꯦꯜ ꯐ꯭ꯔꯤ ꯑꯣꯏꯕ ꯄꯣꯠꯊꯣꯛꯁꯤꯡ ꯄꯨꯊꯣꯛꯅꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯅ ꯃꯤꯅꯤꯁꯇꯔꯅ ꯂꯧꯃꯤꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯈꯤ ꯄꯔꯕꯨꯡ ꯃꯥꯒꯤ ꯁꯔꯥꯎꯟꯗꯤꯡ ꯂꯩꯕ ꯑꯗ ꯐꯪꯕ ꯑꯣꯔꯒꯥꯅꯤꯛ ꯑꯣꯏꯕ ꯖꯤꯟꯖꯔ ꯁꯤꯡ ꯃꯈꯜ ꯑꯁꯤ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯗꯦꯜꯂꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯕꯥꯏ ꯔꯣꯗꯇ ꯑꯩꯈꯣꯏ ꯊꯥꯕ ꯍꯧꯔꯦ ꯁꯤꯁꯨ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯗꯨꯕꯥꯏꯗ ꯑꯃꯗꯤ ꯃꯥꯂꯦꯝꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯗ ꯗꯤꯃꯥꯟ ꯀꯌꯥ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏ ꯃꯊꯪ ꯑꯩꯈꯣꯏ ꯊꯥꯕ ꯍꯧꯅꯕ ꯑꯩꯈꯣꯏ ꯁꯦꯝ ꯁꯥꯕꯗꯨ ꯉꯁꯤꯗꯒꯤ ꯊꯥꯕ ꯍꯧꯔꯦ ꯍꯥꯏꯗꯨꯅ ꯑꯩ ꯃꯤडिꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯌꯥꯝꯗ ꯑꯄꯤꯜ ꯇꯧꯏ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯊꯥꯔꯤꯕ ꯆꯤꯟꯖꯥꯛ ꯈꯨꯗꯤꯡꯃꯛ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯐꯣꯔꯦꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯗ ꯔꯦꯖꯤꯁꯇꯔ ꯇꯧꯔꯒ ꯑꯣꯔꯒꯥꯅꯤꯛ ꯑꯣꯏꯕ ꯀꯦꯃꯤꯀꯦꯜ ꯌꯥꯎꯗꯕ ꯍꯛꯆꯥꯡꯗ ꯁꯣꯛꯇꯕ ꯆꯤꯟꯖꯥꯛ ꯑꯃꯗꯤ ꯃꯥꯂꯦꯝꯒꯤ ꯀꯩꯊꯦꯜ ꯀꯌꯥꯅ ꯄꯥꯝꯕ ꯑꯗꯨꯒꯨꯝꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯑꯩ ꯃꯤडिꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯑꯄꯤꯜ ꯇꯧꯏ ꯁꯤꯡꯁꯤ ꯃꯄꯥꯟꯗ ꯌꯣꯟꯕ ꯌꯥꯅꯕ ꯁꯦꯟꯃꯤꯠꯂꯣꯟ ꯐꯒꯠꯄ ꯌꯥꯅꯕ ꯑꯃꯗꯤ ꯐꯥꯔꯃꯔꯁꯀꯤ ꯕꯦꯅꯤꯐꯤꯠ ꯍꯦꯟꯒꯠꯅꯕ ꯁꯤꯒꯨꯝꯕꯒꯤ ꯄꯥꯟꯗꯝ ꯃꯈꯥ ꯑꯃꯗ ꯀꯟꯅ ꯏꯟꯇꯔꯦꯁ ꯇꯧꯕꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯃꯃꯥꯡꯒꯤ ꯆꯍꯤꯗꯒꯤ ꯍꯧꯅ ꯃꯅꯤꯄꯨꯔ ꯑꯣꯔꯒꯥꯅꯤꯛ ꯃꯤꯁꯟ ꯑꯦꯖꯦꯟꯁꯤꯅ ꯃꯤꯁꯟ ꯑꯣꯔꯒꯥꯅꯤꯛ ꯚꯦꯂ꯭ꯌꯨ ꯆꯦꯟ ꯗꯦꯕꯂꯞꯃꯦꯟꯠ ꯐꯣꯔ ꯅꯣꯔꯠ ꯏꯁꯇꯔꯟ ꯔꯤꯖꯟꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯅ ꯐꯥꯔꯃꯔ 1,000 ꯀꯣꯚꯔ ꯇꯧꯗꯨꯅ ꯑꯣꯔꯒꯥꯅꯤꯛ ꯁꯔꯇꯤꯐꯤꯀꯦꯁꯟ ꯍꯧꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯑꯣꯔꯒꯥꯅꯤꯛ ꯁꯔꯇꯤꯐꯥꯏ ꯇꯧꯔꯕ ꯐꯥꯔꯁ ꯏꯌꯔ ꯁꯔꯇꯤꯐꯤꯀꯦꯁꯟ ꯐꯪꯉꯕ ꯁꯤꯒꯨꯝꯕ ꯖꯤꯟꯖꯔꯁꯤ ꯃꯃꯥꯡꯒꯤ ꯆꯍꯤꯗ ꯇꯣꯟ 3,000 ꯊꯥꯗꯣꯛꯇꯨꯅ ꯆꯥꯎꯔꯥꯛꯅ ꯏꯟꯀꯝꯁꯤ ꯐꯥꯔꯃꯔꯁꯤꯡꯗ ꯑꯩꯈꯣꯏꯅ ꯀꯔꯣꯔ 12 ꯍꯦꯟꯕ ꯁꯦꯟꯐꯝ ꯑꯃ ꯑꯩꯈꯣꯏ ꯆꯥꯎꯅ ꯀꯥꯗꯨꯅ ꯀꯥꯟꯅꯕ ꯐꯪꯈ꯭ꯔꯕꯅꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯅꯧꯅ ꯏꯝꯐꯥꯜꯒꯤ ꯃꯐꯝ ꯀꯌꯥꯗ ꯇ꯭ꯔꯥꯐꯤꯛ ꯂꯥꯏꯠ ꯃꯊꯧ ꯇꯧꯍꯟꯗꯨꯅ ꯇ꯭ꯔꯥꯐꯤꯛꯀꯤ ꯅꯤꯌꯝꯁꯤꯡ ꯀꯥꯏꯗꯅ ꯒꯥꯔꯤ ꯊꯧꯔꯤꯕꯁꯤꯡꯗ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯇꯅꯕ ꯑꯀꯟꯕ ꯊꯕꯛ ꯂꯧꯈꯠꯂꯕꯁꯨ ꯏꯝꯐꯥꯜꯒꯤ ꯃꯐꯝ ꯀꯌꯥ ꯁꯦꯝꯖꯤꯟꯕ ꯂꯣꯏꯗꯕ ꯑꯃꯗꯤ ꯁꯦꯝꯖꯤꯟꯕꯗ ꯃꯇꯝ ꯀꯨꯏꯅ ꯂꯧꯕꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯤꯕꯁꯤꯡꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯍꯜꯂꯤ ꯍꯤꯔꯝ ꯑꯁꯤꯗ ꯇꯣꯝ ꯇꯤꯚꯤꯒꯤ ꯔꯤꯄꯣꯔꯠ ꯑꯃ ꯂꯝꯗꯝ ꯑꯃ ꯆꯥꯎꯈꯠꯄ ꯄꯨꯔꯛꯄꯗ ꯂꯝꯕꯤ ꯊꯣꯡ ꯐꯍꯟꯕ ꯍꯥꯏꯕꯁꯤꯁꯨ ꯃꯔꯨꯑꯣꯏꯕ ꯑꯃꯅꯤ ꯁ꯭ꯇꯦꯠ ꯑꯁꯤꯗꯁꯨ ꯂꯝꯕꯤꯗ ꯒꯥꯔꯤ ꯃꯆꯥ ꯑꯃꯗꯤ ꯑꯆꯧꯕ ꯊꯧꯔꯤꯕꯁꯤꯡꯕꯨ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯇꯅꯕ ꯅꯦꯁꯅꯦꯜ ꯔꯣꯗ ꯁꯦꯐꯇꯤ ꯋꯤꯛ ꯄꯥꯡꯊꯣꯛꯂꯕꯁꯨ ꯏꯝꯐꯥꯜꯒꯤ ꯃꯐꯝ ꯀꯌꯥ ꯒꯥꯔꯤ ꯊꯧꯕꯗ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯤ ꯂꯝꯕꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯊꯣꯛꯑ ꯊꯝꯕꯤꯔꯤꯁꯦ ꯑꯁꯤꯃꯥꯏꯅ ꯀꯩꯅꯣ ꯇꯧꯗꯣꯏ ꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯀꯣꯏꯂꯥꯁ ꯊꯥꯔꯝꯗꯥꯏꯗ ꯁꯠ ꯇꯧꯊꯣꯛꯑ ꯀꯩꯅꯣ ꯇꯧꯔꯒ ꯊꯨꯒꯥꯏꯔꯒ ꯇꯧꯕꯤꯕꯅꯗꯤ ꯐꯩꯌꯦꯕꯀꯣ ꯁꯤꯗꯤ ꯅꯨꯄꯤ ꯑꯉꯥꯡꯅ ꯒꯥꯔꯤ ꯊꯧꯕꯗ ꯑꯦꯛꯁꯤꯗꯦꯟ ꯌꯥꯝ ꯊꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯌꯦꯕ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯐꯥꯎ ꯊꯧꯕ ꯀꯤꯌꯦꯕ ꯑꯗꯣ ꯀꯩꯒꯨꯝꯕ ꯀꯅꯥꯒꯨꯝꯕ ꯀꯩꯅꯣꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯒ ꯌꯥꯝ ꯊꯨꯅ ꯀꯣꯏꯂꯥꯁ ꯊꯥꯔꯒ ꯂꯣꯏꯁꯟꯕꯤꯅ ꯑꯝꯇ ꯇꯧꯕꯤꯌꯣꯅ ꯍꯥꯏꯖꯅꯤꯡꯉꯤ ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔ ꯍꯥꯏ ꯀꯣꯔꯠꯇꯒꯤ ꯅꯧꯅ ꯁꯥꯒꯠꯂꯤꯕ ꯅ꯭ꯌꯨꯁ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠ ꯀꯝꯄ꯭ꯂꯦꯛꯁ ꯐꯥꯎꯕꯒꯤ ꯂꯝꯕꯤꯒꯤ ꯅꯥꯀꯜ ꯅꯥꯝꯃ 2 ꯋꯤꯂꯔꯁ ꯊꯧꯕꯗ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯤ ꯂꯝꯕꯤꯒꯤ ꯁꯔꯨꯛ ꯑꯁꯤ ꯂꯝꯕꯤ ꯁꯦꯝꯅꯕꯒꯤꯗꯃꯛ ꯀꯣꯏꯂꯥꯁ ꯃꯊꯛꯇ ꯇꯧꯈꯥꯏꯔꯝꯕꯅ 2 ꯋꯤꯂꯔꯁꯤꯡ ꯊꯧꯕ ꯃꯇꯝꯗ ꯕꯦꯂꯦꯟꯁ ꯇꯧꯕ ꯋꯥꯕ ꯑꯃꯗꯤ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤ ꯂꯝꯕꯤꯁꯦ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯁꯤ ꯂꯝꯕꯤ ꯁꯨꯃꯥꯏꯅ ꯃꯣꯏ ꯁꯨꯃꯥꯏꯅ ꯊꯧꯒꯥꯏꯔꯤꯁꯦ ꯒꯥꯔꯤ ꯊꯧꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒ ꯑꯦꯛꯁꯤꯗꯦꯟꯁꯨ ꯊꯣꯛꯀꯦ ꯇꯧꯋꯦꯕ ꯑꯗꯨꯅ ꯁꯤ ꯒꯥꯔꯤ ꯃꯆꯥ ꯊꯧꯕꯗ ꯌꯥꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯦ ꯌꯥꯔꯒꯗꯤ ꯁꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯈꯤꯇꯪ ꯊꯨꯅ ꯁꯦꯝꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯒꯥꯔꯤ ꯃꯆꯥ ꯊꯧꯕ ꯅꯨꯄꯤ ꯑꯉꯥꯡ ꯄꯨ ꯆꯠꯄ ꯃꯇꯝꯗ ꯁꯤ ꯂꯝꯕꯤꯁꯦ ꯊꯧꯕ ꯉꯝꯗ꯭ꯔꯦꯕ ꯑꯗꯨꯅ ꯁꯥꯏꯝ ꯈꯣꯒꯥꯏꯔ ꯁꯥꯡꯅ ꯊꯝ ꯇꯥꯔꯒꯗꯤ ꯁꯤ ꯌꯥꯝ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯌꯥꯝ ꯊꯨꯅ ꯁꯦꯝꯍꯟꯅꯤꯡꯉꯦ ꯍꯥꯏꯕ ꯄꯣꯠꯁꯤ ꯊꯝꯖꯒꯦ ꯃꯇꯝ ꯀꯨꯏꯅ ꯇꯧꯈꯥꯏꯗꯨꯅ ꯊꯝꯂꯛꯂꯕ ꯂꯝꯕꯤꯒꯤ ꯁꯔꯨꯛ ꯈꯔꯗꯤ ꯍꯧꯖꯤꯛ ꯁꯦꯝꯕꯒꯤ ꯊꯕꯛ ꯀꯟꯅ ꯆꯠꯊꯕ ꯍꯧꯔꯛꯂꯦ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯒꯤ ꯃꯐꯝ ꯑꯃ ꯑꯣꯏꯔꯤꯕ ꯃꯟꯇ꯭ꯔꯤꯄꯨꯔꯒꯤ ꯖꯒꯥ ꯑꯁꯤꯗ ꯂꯝꯕꯤ ꯁꯦꯝꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯁꯤ ꯃꯇꯝ ꯀꯨꯏꯅ ꯇꯧꯈꯥꯏꯗꯨꯅ ꯊꯝꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯔꯨꯑꯣꯏꯅ ꯒꯥꯔꯤ ꯃꯆꯥ ꯊꯧꯔꯤꯕꯁꯤꯡꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯒꯤ ꯆꯥꯡ ꯌꯥꯝꯅ ꯋꯥꯡꯍꯜꯂꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯕꯨ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯅ ꯑꯊꯨꯕ ꯃꯇꯝꯗ ꯁꯦꯝꯕꯤꯗꯨꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯤꯕꯁꯤꯡꯗ ꯍꯦꯟꯅ ꯈꯨꯗꯣꯡ ꯆꯥꯍꯟꯕꯅ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯑꯣꯏꯒꯅꯤ ꯀꯦꯃꯦꯔꯥ ꯄꯔꯁꯟ ꯅꯔꯦꯁꯀ ꯂꯣꯏꯅꯅ ꯑꯩ ꯔꯥꯃꯥꯟꯗꯂꯩ ꯁꯥꯡꯊꯦꯝ ꯇꯣꯝ ꯇꯤꯚꯤ ꯅ꯭ꯌꯨꯁ ꯏꯝꯐꯥꯜ ꯈꯨꯟꯅꯥꯏ ꯑꯁꯤꯅ ꯆꯥꯎꯈꯠ ꯂꯝꯖꯦꯟꯗ ꯃꯅꯤꯡ ꯍꯜꯂꯤꯕ ꯑꯁꯤ ꯃꯁꯥ ꯃꯁꯥꯒꯤ ꯗꯥꯏꯇ ꯃꯁꯛ ꯈꯪꯂꯛꯇꯕꯅꯅꯤ ꯆꯥꯎꯈꯠꯄ ꯍꯥꯏꯕꯁꯤ ꯃꯁꯥ ꯃꯁꯥꯒꯤ ꯗꯥꯏꯇ ꯂꯧꯅꯔꯕ ꯃꯇꯝꯗ ꯑꯗꯨꯃꯛ ꯂꯥꯛꯆꯒꯗꯕꯅꯤ ꯍꯥꯏꯅ ꯀꯦꯕꯤꯟ ꯄꯤꯗꯤ ꯃꯤꯅꯤꯁꯇꯔ ꯀꯔꯥꯝꯆꯥꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯑꯣꯐꯤꯁꯔ ꯏꯝꯐꯥꯜ ꯋꯦꯁꯅ ꯁꯤꯟꯗꯨꯅ ꯂꯪꯊꯕꯥꯜ ꯀꯨꯟꯖꯥ ꯑꯋꯥꯡ ꯂꯩꯀꯥꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯁꯣꯏꯜ
Health Card Day gi thorom amadi nongmugi oiba RKVK gi makhada pangthokiba training program amagi thoromda phongdokhibani pangthokiba thorom aduda wangang laduna minister na lamdam asigi hangduna leiriba labuk lamhang sing asibu afaba mayonda puthoktuna sizinaba matam oire laingak na lokhaliba miyam gi yaifa thorang kaya asi miyambu awareness program pangthoktuna wakhal tahanba mathau tai miyam nabu wakhal tarabadi lainga ki yaifa thorang pumba mahiyan bahabadu oigani amaromda aikhoi gi leibak lehau sing asi karamba makhal gi leibak lehau no habadu yengthoktuna lehau aduga chanaba pothok tharabadi lomi singda chauna kanaba pibang amgani loinana aikhoina potchai thaba matamda chemical fertilizer sizinabagi muhutta mahusage pothok na saba fertilizer sizinaba matam oire haiki si oren department ni side gi lupa yankai sam do su mayam se sarkar di hona da na tieba praja na lai thoga lai de si gyan su pi ba adu lupa yankai sam su sa thang na oren choi pi do ni na tro ko la bi do ni ba se masi ga kana ba lau ya dri ne ba koi society se si ni ko ni gyan da dri se adu na koi hiram khuding mak ta gyan ta min na ba darkar lai lau singu ba da ta ba ingang to ba da politics ki level da adagi any hiram khuding ta ta ba ingang su ba da sum mayam se understanding ma lebi na ragati adi koi chawkat ko leba mo ko pa da yang na advance hoina da ti changhen bang ngam ne hai ba gi thaja ba du thamja ba loina na koi labuk amang sing se phajana se na si Haukiba sahi English singani tarada Manipur Lainga ki cabinet mifam na government aided school oza singi damak pass taukiba revise o pay ROP English singani tara thasi kunmanga fawbada satnadrabadi aided school gi oza singna masa matomta season ba khongthang lobuga loina na tongan ba khongjang kaya sangsilakadori ngasi Manipur Press Club ta pangthokiba pawgi mifam amada JSC All Manipur Government Aided School Employee Organization gi wangang loi thoksom koirengna matam kuinagi mamangdagi laingakna pidana laklaba ROP 2010 asigi matangda haukiba sahi English singani taraga mapan gi September kunga tarukta famkiba cabinet mifamna ayaba pikrabani adubu ngasi fawbada thabakta onthokpa laitri hauzik paliba laingak asina aided school gi oza singi awaba asi khangbiduna ROP 2010 asi thabakta onthokpiu karigumba tha asigi kunga manga fawbagi manungda laingak ki maikaidagi thajaba yaba pakhum phangdrabadi oza singna masa matomta seasonabagi khongthang lobuga loinana tongan ba khongjang kaya sangsilagani haiki akoina phangiba toroksi sumatagi lupa lising 10 khakani 10 bu kitang yo phate masina ani haidana ya kangbu makhal ma sulai ko makoi sing duga khoi yenaraga chamina baduna akoi hauji laiba matam sigidi yam chanadraba haitare chanadraba kai no mo oire ba ko adura aduki mati awabasi government ni yengbiraga lagliba tang kunga manga habugi manungda akoigi haiba ROPG order thopi daba taragadi akoi society khonghomnda changthan jaragani Hauzik Sathariba Manipur State Legislative Assembly gi session asiga mari lainana thokhaningdaba thodok sing thoktana ba Police Department na lokalakpa section thorangi sarok ama oina Imphal West Commando na Lamphel Police Station gi manung chanba Nepali Basti Tharon Village amadi Assembly gi akoiba mafam singda ngasi ayuk pak sana thiba humbagi thabak sathakre Imphal West ki Additional SP Operation Amarjit Lamabam gi miteng makada ayuki pung 6 tagi 9 tarakpa adwai fawba sathakiba house Search operation aduda saurakna yum chamarom da lairamba miyosing masa gi saktak se puthok handuna masak khangdok page thabak chathake adumakpu thoidok pa bifami pundi yaukhide Manipur Private School Registration and Regulation Act 2017 implement tau amadi hostel boarding salary ba miyoi singna akakna basana fathap amagi makhada salai biu haiba dabi tawraduna All Manipur Student Union MSU gi thomi sing amadi mahairoi kaya ngasi kaisampa laimajam laikai community hall da wakat mifam sathabaga loinana wakat khongchat ama kwakaithel fawba chatkre ngasi ayu pung 13 rom tarakpa adwaida wakat mifam adu satnanabagi thorang ningai serekta Imphal West ki police team amana laktona thingba piki Imphal West ta CRPC gi dhara chamaga nimfuga mari gi makhada mi yamna punbagi ayaba pide aduna wakat mifam adu loishinaba police ki maikei dagi khanghanke adum oinamak mahiroi singi maikei dagi su akan mamoongda taknaraba tungda kaisampatagi kwakaithel fawba wakat khongchat ama chatke khongjang aduga mari lainana MSU gi president Peter Laistrom na haikibada school linkhatlibani haiduna private school hostel boarding kaya ama criteria amata indana
mafam khudingda commercial oiba maongda linkhatliba asi paliba lengak asina akaknaba criteria ama thamduna mieng changba mathau tai hostel amadi boarding sing asi thamlibani haiduna chana kanglonde amata yaudana karbar gi oiba maongda school authority kayana chalaire athuba matamda lengaki mari lainaba authority na Manipur Private School Registration and Regulation Act 2017 implement tawduna mieng sangbiu haina mahakna haiki Paliba authority am the government na hariba Manipur private school regulation and registration act chi masi pass taw kadam ni aduga masi sima pass taw grabasi implement taw kanda koi matik saba sana kadaba mayam singa se sana han kadam ni loy na koi boarding amadi hostel ki damakta koi regulation am strict over regulation ama shema moga hariba hostel ko mai hangni amadi boarding ko mai hangni habcha atu matam da sana halaga Manipur mairosing ki welfare ki damakta initiative mayam si lakho kadam ni hana emsugi site media thamjari Iraipak iram da masida masana mana pamjaba aning mawongda sel khara pairabadi natraga lam maset ama leirabadi Manipur da school lingkhat pa yai natraga boarding hostel chalaiba lei haiba sia ta sengna masi mahire khunagi yai phanabni haina emsuna khak laude ban tawbu matamda police personnel sing na ngak laga ban tawi haiwa MLA Joy Kishan gi wafam asidi PDCC bu miyam da lana uhna bahona bani haina Peace and Development Coordinating Committee PDCC gi secretary TS Hemjinanga si Manipur Police Club ta pangthokpa paugi mifam amada fongdokre mahakna makha taraduna yumnam patlau gi thong asi nauna sana na ba order thokraba matung nauna sabagi muhutta aribagi mathakta sajilakpagi matangda laingakta haizarubada tabi dabadagi miyam gi damak PDCC na kaukiba ban aduda muknaba thokiba natana police personnel na ngaktuna ban chathakiba laite MLA Joy Kishan gi asigumba thawong asi political gi oiba lawtuna na chatharakpa thawong ni haina lawi haike sugum laba miyang gi khallaga aikoina maikai songi projasing khallagi ban sida tawgiba ban si gi matungda aikoi PIL phawa thadana aikoi Kota chacharaba matungda kona ngasidi rai tabire PWD na tawriba thabak khudingmak work order gi schedule yoriba adumak tahongadabani haibna singbo order phawa tare sigumlo tari wafam asida hauji phawada government kari action lokhalabage loinana mara leraba cheneriba mi singudi matakta kari action taken hauji bawda lokhalage haiba wafam se hangbidana ahoina na akhoi gi PDCC mo lebang miyam da lana uhalna bo honeriba se MLA Joy Kishan na rajniti ki loktu na ba maga loina na thabak si chachar pani haina ko PDCC logjai haiba wafam se thamjar ngasi ayuk angan bedagi hoduna khoidum pat amadi pumlen pat ki akoibada uchek lang thakpa amadi eargun season aduna uchek faba singi mayokta akanba drive sathaba hokre ngasi gi mahosana leijaramba amadi lamsang lana parakpa uchek singbu kanbegi drive aduda Sri N Munal Maitai Range Forest Officer Sri N Brojen Singh Forest Beat Officer Waikong amadi mahaki staff sing loinana Sri M Open Singh Honorary Wildlife Warden Thobasu sargyaki sathakiba drive aduda khoidum pat amadi pumlen pat anigi tainabada laiba komnau village ka naknana laiba pumlen pat ki jaga singdagi punna uchek lang manga fagat pangamkhe laibak fabadagi uchekti ama fawba thuramdre uchek lang thaklam singdudi ayuki leisin thabagi khudong chaba loduna nanthokre ngasigi uchek lang amadi eargun sijanaduna lamlaki sa uchek sing phaba singi mayokta sathakiba drive aduga mari lainana en munal maitaina haikibada haukiba sahi singda uchek lang thakpagi chang khara makhaidi hantharaurabasu laibak thibadi sahi sida khangen hengalakpagum ngasisu pumlen pat ki nakna laiba mafam kharadagi lang manga phagat pasi laibak thibani praja singna bhab tabiduna uchek lang thakpiganu amadi nongmai sijanabagi no migratory bird sing yauna uchek sing asina ishorna lamdam sida pibirakpa khwaidagi maman yamlaba khudolni haiki yaragadi ekoi isana laibu uchek singse aikoi gi lamdam sida mahusana pibirakpa lanni hana khanbiraga ekoi ngau minasi madu eragadi ekoi gi ngasi ekoi ayuk khuding uchek wayagi khonjen pik thanpa yamna phajaba yamna tourist sing punging sing bangam phajaba lamdam Manipur ma sanale pa uigini ha bisi kanjai maram sina ozai bo matok tambiu ai koi sa using angminasi
Mid ubagi pangal laitraba asem bilasini amadi masanupigi imungda sahi kyagi mamangdagi mai thanbagi khudong chaba fangdana lairakhiba adu RPI Athawale Manipur State ki President Mahesh Thaunau jamna ngasi dagi mai fangan kre kai samthong kendra gi manung chanba kai samthong maning longjam laikai dagi asem ketuki sahi marifuga taret amadi mahaki masanupi asem bilasini chahi humfu asi hojiki laingakna tongan ba makhal gi piriba khudong chaba amata fangdana yamna wana masanupi bilasini na nomagi afangba hotel famba yauba amadi migi thabak sudana nomugi chara talaga hingba imungni mit ubagi pangal laitraba masagi sahi marifuga taret surabi ketuki asi hojik fawba adhar paide haiduna all age pension phangdana lainga ki maike dagi karigumba mateng ama fawba phangdana hingli Masida Kendra gi MLA amadi mari lainaba councillor amatana yengsinbidana lariba asida ngasigi Mahesna mateng tawduna imungi awaba kaya ase kohanba asida bilasini na thagatpa phongdorakhi doino haibagi bobo mama nungai jena aina ngamjaba khara haitare yam ngamjaba nachade aduga bobo hoi mama hoi tasen nungai igi family emu oina imu manoina ngasidagi khanjare nahan he unabani mitaisu khanjaraga he mai gi process sathajabane adu ngasidi yam nungai bo oina ngasidagi mai ngalani haibe pause taba matamda aina yam nungai je aduna ngatung tarakpadasu mama gi punsi bobo gi punsi dasu nungai mai kan pura oida sanu duga laibiriba khoi kero lekai na su mama hoi gi support to biyo because kino hai matamda aina kai aina dang tawbana da oya bana te aduna Ladiba mama kero lekai na su mama hoi bogi support to biyo aina su tawjagani angam thaka tawjagani haraga si haijari ma'am nang kari jari kari thai ge kanam ta hangbidi ane wara kanda ningdang khudon tawlak pada icha mayesna kanai paisa su chawga pirami hanebi banigi adagi a phiron su aduna sop chalan tawna khoi ma mangoloiro na khoi mai bani hainari ni Tengbang khusina kibaga loinana lairabagi pankai makhada lairiba imung aduda mai phanghan kiba aduga mari lainana Mahesna awaba taraba imung kaya lairiba asida mahakna angamba mateng khara tawduna praja miyam gi kanaba oinana ba hotnagani haiki Miyam dagi nam haduna sel khaibada chenaba laingaka su senariba Liberation Tiger of Tribal LTT gi lani ama ngarang Churasanpur District ki police kangbuna Masagi laikai dagi fagat kre faraba lanmi adugi mamingna khangkolon hawkip sahi kuntrago humdoi apokpa nampa hawkip kawi hanglef subdivision gi manung chanba khongja loktagini lambi da satpi nupi amagi makhutta paiba bag laklaga gari thauduna chen kibagi maralda police na fakraba sagolban ingudam lairaktagi khuraizam aruba sahi kunga taruk apokpa ibotombi ngasi CJM Imphal West ki courta puthokre panbayai madudi thaudok asagi matangda Imphal Police Station ki officer in charge nongthongbom ingosana luchingba team amana ngarang ahing nongyai matungda huran sinthigi thabak asida hakthengna na chenaba miu asi fagat pangam khivani Lambi gi khudong thiba thodok amada sokpadagi Imphal gi North AOC da laiba Ras Medicity da laikanara kiba MD Ayan ngarang numidang laikanaba ngamdana laikidre sahi taraga manga khaktangai riba MD Ayan Yairipok ningthaunai da laiba MD Abdul Satar gi masanupani mahak tha sigi taraga taruki nungthil pung amaga minita rom tabada Yairipok Police Station gi manung chanba Yairipok kekruda Honda Activa registration number MN01F3482 amaga Bolero registration number MN03P0218 ka thangjinabagi thodokta sokpadagi Ras Medicity da laikanarakibani mahaki thawai yaudraba haksang adu post mortem gi damak Jenims ki mokta thamkhre hairi National Investigation Agency NIN Asoba Senfong Kayaga Konana Fagat Kraba NACN IM gi Major Lukim Mangsaba Amadi Contractor Jaikishan Sharma gi Mathakta NIN Asar se Thangat Kre NACN IM gi Major Oriba Dimapur dagi Lunkin Mangsaba Amadi Arunachal Pradesh ki Tirap District dagi Contractor Jaikishan Sharma Mamang sahi gi August ki kunga manga da Dimapur Police ki kangbu amana lupa lakh tara henbagi senfam gal loinana fagat kibani makhogi mathakta tongan ba casing register tawbaga loinana NIN thizin humjin bagi thabak satharakhraba matungda tha sigi taraga tarukta NIN charge thangala kibani makhoi anigi mathakta NIN makhoi bu miyam dagi namduna sel khaiba amadi contractor oiriba Joy Kishan Sharmana party ga lautunaraga contract work sing lauba amasung party da sel khaibagi maral siri
Sangit Natak Academy New Delhi ki Tengbang Makada Manipuri Literary and Cultural Forum Tripurana Sinduna ngasi Agartala gi Tarau Maitai Mandapta Nupi Khuvag Isai Festival hodokre Thoramaduda Jawaharlal Nehru Manipur Dance Academy Imphal gi Director L Upendra Sarmana Athoiba Mithunglen amadi Manipur Literary and Cultural Forum Tripura gi President Ningombam Bina Thoramapu Oina Sarugyaki Thoramaduda Bangladesh Tripura Assam Canada amadi Manipur gi Aib Singi Lyric Sing Marang kaina Phongdoktuna Manipur gi lon amadi sahitya sakhana ba hona bagidamak Manipur gi saknai raba kabi amadi social activist AC Netrajitpu ikai khumna ba utki loinana Tripura gi khubak isai sakpa naha taraga nithoi busu koket khudol tamduna pukning thogatki Hayangdagi Hona Indian Airlines ki Imphal Dimapur amadi Guwahati gi flight numit khuding gi service to horagani haina Indian Airlines Limited ki station manager Madan Kumar Sahana lauthokre ure desh ka am nagrik uran scheme gi makhada nagadoriba flight service asi ayuk ki pung 9 taba matamda Guwahati dagi Dimapur ayuk ki pung 8 ga minute 15 dagi Imphal da thungani aduga Imphal dagi ayuk ki pung 10 ga minute 15 dagi Dimapur dagi amo Guwahati da paigadori seat humdra laiba flight asigi khongchat amagi mamal lupa lising amaga chatrukka yankhai ga mathoi oibaga loinana Air India gi tongan ba website tagi booking tawbagi khudong sabasu leigadori hauzi amuk sanabagi pau phangwigani Tara Suba Sahid Manoranjan Singh Memorial State Open Tournament 2020 ngasi Manipur Governor Dr. Nazma Heptulana Sai Complex Imphal da hodokre CRPF Manipur Nagaland sector na sinduna March manga fawba sathagadoriba Manipur gi ching amasung tampaki district tagi football team kun gamanga na saruk yagadoriba tournament adu hodokladuna Dr. Nazma Heptulana laiba ki damak thawaina pontha pikraba athoba Manoranjan gi tararak suba ningsing football tournament asida saruk yaba fangjaba si yamna laibak fawani laikhidraba athoba amadi mahaki apokpi mama memsabu ikai khumnaba uchari mahaki mathona Maringjel Aikoina Kaidonungda Kaufom Tokte Central Reserve Police Force asi Malemda Kwaidagi Sauba Paramilitary Force Amasu Oidibani Force asina Miyamgi Amadi Laivaki Damak Kathokpaga Loinana Ngasisu Hanbalaitana Achoba Thodang Kaya Lauribani Masigi Damak Force asibu Ikai Kumnaba Uchari Ngasi Hodokliba Tournament asina Lamdam Asidagi Afava Sanaroi Kayagi Horakpam Oresanu Haiki Ngasi Hodokpagi Matchta AFC Thawal Amadi Classic Football Academy Anina Sanaki It feels great to learn that 25 top teams of Manipur from both Valley and Hill district are participating in the tournament this year, making it one of the most sought after tournaments in the state. Central Reserve Police Force is one of the largest paramilitary forces in the world, which has been discharging dedicated and humanitarian services and also rendered exemplary services in Manipur to maintain peace and tranquility in the state. I thank CRPF for organizing this tournament, which motivates our youth to come forward and become responsible citizens. Dubai gi Al Nassr Sports Complex da sathuriba humlak suba International Master Swimming Championship ta sahi dagina kuntraga mari fawgi manungda laiba women freestyle category da saruk yariba lamdam asigi sanaroi Boni Khatrimumna ani suba position lawba ngamkhre Kanglei Park Student Association na Sinduna Mapan Suba Kanglei Mega Sports Festival 2020 pangtok lagani hiramasgi matang da ngasi KSA gi khoyathong da laiba mayai loisang da paumi singa unaba amada KSA gi Youth and Sports Secretary Sanjay Kulak pomna phongdorakpada Sports for Change haiba theme da pangthok doriba Sports Festival ase hongdokpa oina March ki tang amada Kangla da gi maira lawduna hongdokani mahakna hai festival asida football kang marathon chaibi yendam naba amadi Thangta masanani yausang kumhaina purakpa ithak irangdagi naharol sing maruoina mahiroi singbu achumba lambida purakna naba amade masama ufana thamna naba pandamda pangthoka doriba event asida miyam puna support tobiu haike iramda masigi nahawariba kayana yausangi marumda abetainaba isingainaba lambi lamjau thori thatuna arogumagi namadi khalaliba nahasingna
निसागी पाक ताउदुन लेवल लोना लंबी खुदोंग थिवा कया दगी मिसी मिनाई तो फबो यहनबा असुंबा फत्रब चनबी कया सिना थैदुना लोना असुंगलबा कांगले मेगा फेस्टिवल असिगी मपाव पुबोइना लागलिबा मार्च तारीख अमदा इम्फाल की कांगलादगी लमथादुना मणिपुर की तोंतां हमसिंग फाउदुना सकदोबा साइकल रैली अमसु पांथोक सकनी हारिबा साइकल रैली असिबसु मियाना सरुक याबियो अमदी मपुंग फानबियो Mayai Lambi Sports Academy na judo masana da ehen ba mieng thambagal loinana lamdam asigi sanaroi nupa nupi punna marfutara nipan akan ba muong da training pihori masida hen afaba sanaroi kaya puthok pangamna na ba academy asida lainga ki amadi miyam gi achoba mieng sangba mathau tari hiram asigi matang da TOMTV gi akhanaba paudam ama Mayang Imphal gi Aibiro ta leiba Mayai Lambi Sports Academy asi hokhiba chahi English ngani amada linkhatki Hauzik Academy asina leptana chatharakpa free residential judo coaching camp ki saruk ama oina ngasisu Academy asida tha ama chupna chathagadaba marirak suba coaching camp January 23 tagi pangthoktuna lakli masida nupa nupi sanaroi punna marifutra mapalna saruk yari Academy asina Youth Olympic Games National amadi International ki thakta Arjuna awardee ani Olympian ama amadi silver medalist ama puthokre Academy asina haurakliba sanaroi kayabu nisagi paktagi lapthok handuna afaba achumba lambida lamjingnaba hotnari aikoi huji changzaliba aikoi popi yandana aikoi adudagi ima event kaya na maira paibi khutta maira paiduna ahing nungthing changi bache aikoi karmai tawraga aikoi koksige hargadi haurakliba angangsing ase aikoi sports ta thajalaga aikoi loinamak masamu phaba angang ama waina aikoi buthoga sports ka aikoi nisaga thawge isinga tinaba yadabugum aikoi matangduda aikoi adumain tawraga aikoi nisaje thingba ngomgani Academy asi mama mapa amadi sana khotnababu pamjaba miyoi kayagi matingna chalairi ngasi fauba lainga ki leiriba youth affairs and sports tagi mateng ama fauba phangba leitri maram asina Academy asigi tungi marai baglepada achauba awaba amasu oihori aduna lamdam asigi leiriba miyam gi luchingba amadi entrepreneur singna naha oidiba sanaroi kayagi tungi punsi ma sembada miyam gi oiba mateng su ngai hori kashu leitraba aikoi gi apikpa khara aikoi na khainaraga makoi gi phiju phijamnaba lupa lising manga piba adudagi tara piba adumai tawraga aikoi ngasi bo asmai tawdana run tawrai asina aikoi huji kayam kuina aikoi kathokpa ngamgaduribano magi imungi puthalakpa magi awatpa mayama lei magi mathaksida aikoi waran class te thengnaji haragadi kathokpachi nataba makoi gi angakpa phangba makoi gi stamina ma coaching makoi gi spirit ta putholaga mai tawragadi aikoi makhata ba asmai tawdana olympic kya ma puthokpa ngamgani haiba aigi achetpa thajaba thamjari Nakalamromda Academy asida leiriba coach amadi sanaroi kayana tungi afaba punsi amagidamak asanba miyengsu thamhori Wasigi stage yorpa matamda khoi yamna challenging oiriba aduga khoi yamna hen struggle torji kaino ganda ngasi bogda khoi na government gi karigumba facility amata kinds of kanomta phangdabase masine khoi yam awaba challenging se mamde khoi gi neighbors ta leiriba adu khoi saida thawai yaujaba sports lovers in khara punjalakanda adagi angang singji mama mapa singji punjalaga matam gi collection to ibang sing coaching to ri jo khoi na khoi gi mang infan gi khoi beda leiriba yum singda house donation chachaba mayam jina support to birakpa ngam hapirakpa adamai to ragan ngasi khoi gi sigi stage si yorok pani haijadar leiriba sanaroi angang singsi semgatnaba adaga academy asi phagat hannabagi kanoda leiriba academy gi administration side tagi mari lainaba department adaga sarkar na mideng sangbinabagi pau kaya su phungdorali paudum jariba cameraman loya garina blessing yang mai for TOMTV news ngasi nungthil phongna khiba pause singda kari maru eba pau yor bage habdo ma'am punamum yeng kaminse Kangla Pau India ga maya free trade oigadaba item sing khangdok laga trade ki thabak haunanaba center da taksilagani chief minister NIA na IM da finance toba ani gi mathakta charge sheet file tawkhre khang hairaba department gi staff sing na lomi sing lamjing mathoktai syam Paujel Naung Sabo Civil Secretariat amadi Imphal Kangchup lambi ki house tuna khanakre ing lisingani kun mathoi gi March 13 fawda sijinagadaba demand taruki senfam house na pass tawkhre ngasidagi Manipur gi sing mapan da thaba hokre
पुलिस ngakuna lambi thingba yabagi niyam leibra Joy Kishan Pandam lambi thingduna khongjang sangsinbasi aine yade haraga kamdona pulis ngak lambi thinglibano Joy Kishan पुलिस ngak laga lambi thingi habisi thajade report su fangde achumbo oiram labadi chapchaba action lokhatke chief minister class 11 exam gi question leak warakpadagi makha tarakpa exam sing cancel tawkhre February gi seichat kunmari faw gi manungda exam pangthoktriba question sing ko semda thilakadabani Dr. Lamabam Mahendra February kungamanga fawbada aided school gi oza singna taliba demand thabakta onthoktrabadi society tawragani oza sing Loislakpada maruiba paw amuk hanna pijari Japan gi cruise liner Diamond Princess ta ngasi nauna coronavirus laichat na sogalaba India macha ani amagasu thengna kre makoi ani gi manungda amadi Manipur macha ni hairi Hojik Satven gi exam gi question leak oire council na makha taba subject gi exam tawroi lauthokre mahairoi lu singnasu akan mawafam thamna rakre Singmairong the Samgal Iva Civil Secretariat chahi asigi December thada saba loshenduna sangaragane haina Works Minister TS Vishwajit ngase house ta thajaba pikre Speaker gi privilege house ki leader ngak na chatre chief minister and birena speaker bu dictate tawgum tawre haina MLA Joy Kishan na house ta phone na laukhre Amadi Tarasuba Sahid Manoranjan Singh Memorial State Open Tournament 2020 ngase Manipur gi Governor Dr. Najma Hatulana hudokre Ngasigi wenadi Manipuri pau matang se lojere mi eng tabi punamapu ARUNBALA am kanna khunjari